Nói. ꯄꯨꯝꯅꯃꯛꯄꯨ ꯈꯨꯗꯤ ꯍꯩꯀꯥꯝꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯖꯗꯣꯏꯁꯤ ꯌꯦꯔꯨꯝ ꯊꯣꯡꯕꯅꯤꯀꯣ ꯃꯌꯥꯝ ꯌꯦꯔꯨꯝ ꯊꯣꯡꯕ ꯌꯦꯔꯨꯝ ꯂꯩꯔꯦ ꯁꯤꯗ ꯌꯦꯔꯨꯝ ꯌꯥꯝꯗꯦ ꯌꯦꯔꯨꯝ 10 ꯈꯛꯇꯅꯤ ꯌꯦꯔꯨꯝꯒꯤ ꯃꯍꯤ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕꯒꯤ ꯁꯂꯥꯗ ꯈꯔ ꯑꯃ ꯂꯩꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯌꯥꯎꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯩꯅꯣ ꯃꯥ ꯑꯃꯅꯤ ꯅꯣꯛ ꯂꯩ ꯁꯤꯒ ꯑꯩ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯃꯅꯤꯡꯗ ꯀꯟꯅ ꯅꯣꯛ ꯂꯩꯔꯦ
Mềm hàu tí, rất là hàu đấy, mày chặt lên. Một chim bị lọt thôi chị. Không rau để xài.
ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ